आकाशवाणी इम्फाल Ngangom Kiran Pau Pajari Ahan Badamar Weba Pau Mukhയമന്ത്രി Yumnam Khyamchana Hairi Manipur Miyamgi Hak Amasung Aningba Pambasing Fanganaba Sarkarna Leptana Honakigani Kunmanga Suba the Great June Uprising Unity Day gi thorum ngasi Imphal gi Kekrupat Pangthokli Amasung G7 mifam yawu chatpada Pradhan Mantri Narendra Modi na America gi Rashtrapati Donald Trump ko unadun wari shanakre Mukhയമന്ത്രി Yumnam Khyamchana Hairi Ganatantric oina honaminaduna Manipur miyamgi hak amasung aningba pambasing fanghananaba sarkarna honagani Manipur gi tongan civil society organization taramari gi apunba mihutsinga ngarang mantri pukhida laiba Mukhയമന്ത്രি gi secretary te unaraba matungda Mukhയമന്ത്രি na wapum masi phongdokibani Unabaduda lup adugi maikaidagi National Register of Citizens NRC update taunanaba amasung demographics change ki High Level Committee da nominee ama yahon binana wapam sing takshinba memorandum ama Mukhയമന്ത്രി da pishin ki Amaromda Joint Tribe Council ki convener Mera Chow MLA Dingang Gangmai Hanagi MP Manichara Namai amasung Hanagi MLA W Newmai Yauba Mihut Kangbu amana ngarang Mukhയമന്ത്രി Yumnam Khyamchan gi unaduna pointer yauba memorandum ama pishin kre Unabadu da Mukhയമന്ത്രি gi maikedegi Manipur da Shanti Thajanaba amasung punna sakut minana puruknabagidamak sarkarna asetwa phirap amagaloinana makhatana honakigani haina thajaba piki Manipur Youth Front Assam Imhut Kangbu amanasu Mukhയമന്ത്രി Yumnam Khyamchan ga unaduna Imphal Silchar flight service amuk hana lahin binanaba masung Silchar da Manipur bhawan ama sabinaba takshinki Unabadu da Mukhയമന്ത്രি na hai sarkar gi maikedegi wapum masi ningthina khanaraba matungda miyamgi khudong chanaba masung sathok chasin gi pambai phagat hananabagi wakhalonda mathau taba thabuksing lokatnaba honagani Konmanga suba the Great June Uprising Unity Day gi thorum ngasi athobasing gi yatafam Imphal gi Kekrupat pangthokli All Manipur United Clubs Organized Namuko amasung United Committee Manipur USM gi apunba Observation Committee na sinduna ayuk pung manga dagi yakai rol saktuna thorum si pangthokpa hokre Kumsi sahi gi ningsing thorum si gi matangda hawjik ehak ki mamangda Akashvani Imphal da Observation Committee gi chairman amasung USM gi president YK Dhiren hai Kumja lisingani amada Manipur gi apunba saktam amasung angkhoi ngaknanaba sangchin kiba miyam gi khongjingda laikhidraba thobasing adubu ningsingduna thorum masi pangthokpani Ningsing thorum masi pangthokpana Manipur gi miyam marakta khaibung tabagi wakhalon thadoktuna hena chokotpa Manipur ama oiraknabagidamak aikhoi punna lepminagadabani haiba wakhalon adu nauhongna ningsing halli mahakna hai Manipur da fundaminariba purupsing sigi marakta ngasisu tongan ba khaibung tabagi wakhalon ama laisi masigi thorom masina hena maruoina session halakanda thekoi amatani khoi punna hingminagadabani khoi punna hingminaba amusung punna sakhutminaba haiba wakhaloduna mangda leirabata da Manipur si manglomda chengingani haiba wakhalon du mangda thamakanda thorom masi pangthokpani laikhidraba thobasing adugi mafamda Manipur miyamna makhoibu ningsingbo oina Manipur apunbagi unity amsung integrity gi wakhalon adu hujiksu setna leminari haiba wakhalon du loina asigi thorom masi pangthokjabani Ayuk pung nipan makhaidagi athobasingi mafamda general salute piba amasung laikatpagi thorom sing haugani tungda ayuk pung mapandagi miyamgi mifam amasu pangthokani Kekrupata hojik pangthokliba the Great June Uprising Unity Day gi thorum asigi yenglaga lambi chathok chasinda ahong makhara leire Traffic Control Police Wing gi SP na thokpa cherol amada hai lambi chathok chasin gi ahong basi ngasigi thorum asi pangthokpa loidriba phawbu chanagani Mayai lambi dagi singjamai chinga phawduna lakpa masung singjamai thong phawduna thawbalom dagi lakpa gari singna Hafiz Hatta Road passenger sing thadaramlaga Palace Compound ground manakta khamgadabani Lamlong Sekmai amadi thangmi balom dagi lakpa gari singna khongnangani karakta passenger sing thadaramlaga Khuman Lampak Sports Complex ta khamgadabani Uripok Sogol banamasung tidimlom dagi lakpa gari singna Khuyathong amadi khongnangani karakta passenger sing thadaramlaga Khuman Lampak Sports Complex ta gari sing khamgadabani hairi Paugi marakta natyan break ama
ꯀꯔꯤꯅꯣꯅꯦ ꯈꯕꯔ ꯍꯥꯡꯗꯣꯛꯏ ꯁꯥꯔ ꯂꯝꯕꯦꯟ ꯁꯣꯔꯣꯛꯇꯁꯨ ꯁꯥꯔ ꯀꯔꯤꯕ ꯈꯇꯣꯟ ꯁꯥꯔ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯀꯅꯥꯅꯣꯅꯦ ꯅꯣꯏꯒꯤ ꯁꯤꯒꯤ ꯁꯥꯔ ꯍꯥꯏꯔꯤꯁꯤꯕꯣ ꯁꯥꯔ ꯍꯥꯏꯕ ꯅꯠꯇꯦ ꯈꯇꯣꯟ SIR ꯀꯔꯤ ꯍꯥꯏꯕꯅꯤ SIR ꯍꯣꯏ SIR ꯍꯥꯏꯕꯗꯤꯅꯦ Special Intensive Revision ꯍꯥꯏꯕ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯔꯤꯕ voter list ꯇꯒꯤꯅꯦ ꯌꯥꯎꯔꯣꯏꯗꯕ ꯃꯤ ꯂꯧꯊꯣꯛꯄ ꯑꯗꯨꯒ ꯌꯥꯎꯒꯗꯕ ꯃꯤꯕꯨꯅ ꯍꯥꯞꯆꯤꯟꯕ ꯑꯇꯩꯅ ꯀꯔꯤ voter list ꯇ eligible ꯑꯣꯏꯕ votersꯤꯡꯗꯃꯛ यावहन्नबा ECI नने SIR चथबने मे 19 दगी जून 19 फावबदा BLO सिंगना युमथोंग खुदिंग चतुना एनुमरेशन फॉर्म मेंशन बगी खोंगचत अदुदा करीगुंबा मेंशन लेबा फॉर्म अदु सबमिट तहौद्रबा ड्राफ्ट voter list ने मिंग यावरक लरो ꯑꯗꯨꯗꯤ ꯂꯨꯔꯤꯅꯦ ꯍꯥꯏꯔꯤꯁꯤꯅꯗꯤ अदुना अकोपा मरोल BLO दगी लौगदबा नत्रगना 1950 दा कॉल तवगदबा पाउजेंजरिबा चीफ इलेक्टोरल ऑफिसर मणिपुर Diamonds Project Department of Pathology RIMS Imphal na breast amasung lung cancer na naraba patient singidamakta 3 molecular test ki khudong chaba pijari hairiba test sing adudi breast cancer gina ERPR HER2 noi amasung KI67 lung cancer gina EGFR mutation test amasung ALK ROS1 PDL1 IIC test testing asigi mateng na cancer layang bada amasung targeted therapy da jauna mateng oigani akupa marol gidamak Diamonds Project Department of Pathology RIMS ta tanabio tabiriba pawasi Akashvani Imphal dagini G7 mifam yawu chatpada France ki Evian da Pradhan Mantri Narendra Modi ga America gi Rashtrapati Donald Trump ko noduna wari shanakri Unabadu da Pradhan Mantri gi maiki dagi Strait of Hormuz hangdoknaba amasung malem gi oiba sel thungi phiung gi matang da wafam kya pukhatki isingi lamda lalolitik tawba amasung malem gi tongan ba isingi lamsingda Bharat masa kayana thabak tawriba sing adubusu Sri Modi na khanganki Nongchup Asia da Santi puruknaba honabada Rashtrapati Trump na lawriba thawdang busu Pradhan Mantri na thagat pa phongdokki Bharat amasung America gi marakta lalolitik ki thabak khumang yangshina sangchiliba adugi damaksu Sri Modi na nungayu phongdokki ngasi phongba pauche singi maru pausingi dam hauzik Ngangbam Amukhomba leire Amukhomba Thagachari Kiran Churachandpur da Central Force ka kamna bada UG ni haiba ma sire DGP na luchingba Security Force na konsa khulam sung lailon bai faida operation chathagre haiba pausing asina ngasi phongba pauche singda maru paweri Shanghai Express Manipuri da Churachandpur da Central Force ka kamna bada UG ni haiba ma sire Kampokpi da DGP yauna Security Force na Parks na operation chathakre mi ahum lakhot khre kuju khulai sing lakhot khre pau banner headline pidna phongli pawasi sanale baktana Churachandpur gi molfai amasung songkongda air kapna bada militant ni haiba ma lekhidra militant natte investigation chathagadabni haina MLA lejamang hawkimna phongdoke wafam ahan ba headline tawduna phongli pawasi pawse yam bada tongan mongda headline tawduna phongnari hoiran pawda anoba DGP Mukesh Singh lusingba Combined Force na Kampokpi Khulmari da kwai takpa hukre bunker kunthra yauna outpost amadi strategic science symbol lairambadagi thogaidra mangan khre kuchuklai chim phagala heba pau morui fauna phongli Myanmar chuntana lalhori ba naga luptor ka wari chana ba khangre pau ma pauche sida morui fauna phongli naharogi thodang da Manipur da shanti amasung Mausagi Pibam Hanjilhanbada Puna Todang Lomini se haina Mukhya Mantri Yunam Khamsana Phongdo Wapam Hanishu Headline Todona Phongli Mani Police na Changchilakpa Waron Drugs ki Saru Amoina Drug Amadi Psychotropic ki Polam Kilogram Contra Pallo Mai Thadar Mang Kre Hai Pau Pauchisa Mori Pau Phongli Shanghai Express English da Raja Sida Santi Purakpada Koi Punna Honamina Sangi Haina Mukhya Mantri na Phongdo Wapam Anishu Headline Tauri Lok Sabha Secretariat ki Director Uramba Dr. Yumnam Arun Kumar Delhi Legislative Assembly Secretary ki Secretary oina ngarang di thau pu khre haina pauche sida maru paun phuli gan few mail da cobra gi thaba hore henglep ta chathakiba operation da miyo emas sire me hum fare haiba pau ahan ba headline tauri Tamilung Times ta tongan ba Sarkar gi scheme singi Jal Kalyan Shibir Camp Tamilung Jila da hore he pau ahan headline tauri Hillson Bin Express ta Nit Parikha Thagadurba candidate singi chatok chachinda Senapatri District Administration na mateng pangadori he pau anishuba headline tauri Kiran Thagachari Amukhomba aroi bidamaru yo pau amuhanna
मुख्यमंत्री युमनाम खेमचान हाइरी मणिपुर मियाम की हक अमसुंग अनिंगबा पामबसिंग फंगननबा सरकार न लेप्तन होनकीगनी कुनमंगा सुब द ग्रेट जून अपराइजिंग यूनिटी डे की थौरम ngasi इम्फाल की खेक्रुपात पांगथोकली अमसुंग G7 मिफम याव चटपद प्रधानमंत्री नरेंद्र मोदी ना अमेरिका के राष्ट्रपति डोनाल्ड ट्रंप को उनदन वारी शानख्रे पाउ लोइजरी।